Miyamdagi nam haduna sel khaibasigi bathakta lengakna thorang kaya lepna paikhalakli logi wangmada sel khaibagi thawung sing chatharakpa matamda wakalakna ba lengakna toll free number semduna thamkhre asigumba miyamgi afaba thorang sing asigumna national highway singda ayet apan piriba sing amadi logi wangmada nongmayawna khusukulai kaya paiduna leiriba sing ching amadi tam khaidana mityeng changbifam thoktabra haibasi miyamna hangba horakli hiramasigi matangda SKTV news ki Chief Reporter Mayum Premchandagi Akanaba Paudamama. Manipur thokli birang asi khudong sabal loduna miyam dagi nam haduna shell khaibagi thabak chatharak padagi dukan kya thong londuna yaning daba phungdong narpa amadi malineba singna miyeng changmi naba kholau kya lauduna lakhi security force ki kangmuna su miyam dagi shell khaibada chenabani haiba lona thingkhraba lup kya gi miyoi sing nong makangdana fabagi thabak chathari Kwanbangi Ponakatil Paring Yauna, Afam Kiada, Malinaba Singna, Banner Kia Tetuna, Sel Kaibasing in Mayok to Layasi Haiba, Paujil Pibata Natana, Asugumba Logi Wamuda Labor Wong Sing, the Tarkumatamda, Pau Pirak Naba, toll free number su, Miamda Kangan Bahorakli. Tambaki mapam ayam batadi security force to one mathabak kya paket pagi mamitari sel khaibagi changsu handharak pakum tauri masimag yamna phap thorangni adubo irang jetheng kham thingna nanglaba levak asida khwaidagi pot chai mamal tangma mafam mama oireba seminlon gi phibam chadraba set asigi national highway singda ay apan yauduna chathok chochen tawbang amhandaba amadi khulai thadok na hairabasu makhogi demand fangri fawba khulai thadok loi haina kanglup amana phong lawang amliba asi tasingnamak indian lengak na karamna yengduna lebang amlibano haibasi Miyam na hangna bahorakli. Mana calo ya calo le, kami sana tahu juga ini apa. Kali rumah ni mana non cim juga ini. Aduh cik, tapi ni lepas ni pun kau dia masih kayak macam ni kan apa cik ang kena kau tahu macam ni yang penak terima. Hampir mereka kau kami sana tahu itu apa sih. Semua jadi calo cim itu kau cuma kali tu kami ke. Mau tu kali tu kami ke pasti ni. Kau itu kau pelai thado le, mau nak pelai anda thado le. Moi na ching da lei de mayam chi da ma kha da lei de moi na ka nung ba ma tam da ka pa ka dori ji chu phon da moi na tha ga lei ba mayam ji ji che khoi gi Manipuri wal phibam se yam phibam so yam na kai chat le ko lam bi phang ni loi thing den da la ma ta po se pu po su ya de mi cha pa su ya de lei da lai ram ni ji ka ri da ba sa ta ka da to khai na ta du pai lei de lei de ko ala yam ta yau a ga su na te pu de yam cha de ba Inner Manipur Parliamentary Constituency gi MP Dr. Angomsa Bimol Akojamasu National Highway Singda Ayapan Piriba Singda Miyeng Changnaba Parliament Pokaki Adubu Lauribu Kolau Singasi Tabiduna Tabakta Onthorakpa Adudi Miyamna Ngairi. With the ongoing crisis, some people are holding the citizens of the state to ransom in the name of separate administration. They have been trying to object the free movement of population on these highways. They have also resisted to the idea of resettlement of people in their original homes. And this has been going on from the day one. And I would like to draw the attention of this house that people are suffering because of this, which is a tacit support of the government. It seems that you have been partitioning people on communal lines. Manipur mayong noriba shell thungi awaba atubu matamda kokhanna bahonargani haina leba asigi finance minister na ponukiba wapamadu hojik oriba lamdam asigi pimam asida karamna uthukadori bano haibasi miyam na hangnari Prime Minister Narendra Modi Manipur lakadori haibasi chungmudori bra laglagadi magna kari karamba thaurangno lamdam asigi damak pakhakadori ba haibasi miyam na khaurang na ngainari SKTV news ki damak Mayum Premchandagi Imphal